लाइसना मसादा अपनबा लेतना चेंथरक्तुना मागी इचेलना पागलबे इपाक्तो तिनबा ngamखिबदो तोरबालदुना माइकei लेपिरमद्रबदि इथिनफमदो यौबा ngamlamgadra कला कमजाउबा नुंगजाउदुना थेकना नौना चेंथरक्लिबा इचेलदुदा पल ओइना थिंकिबा लाइसमाना तोरबानदा ताइनबदि तोरबालदुगी मराला नुंगसिदुना थमोय मनुंग अमदा घाक लेतना सोकनरिबा नुंगसिगी हुलनि लानफमदा असौबा मरम ओइरिबा फिरेपनि वहाइदुदा मक्सिलम्बा माइथोंग तपना तपना इकाइबा फाउरई फिरेपा मतौदा पामसना येंगलगा हाइरई नंगसे कीदबसु ngamde यामना ngakpasu फाउई अदुगा नंगु मसक थीना तमथीना उगेसु ngamde करिगुम्बा नंगना लाइगी variety म ओइरमलगदे ख्वाइदगी ngakningai ओइबा ख्वाइदगी तांबा rare poison flower ओइदुना angakpasingi manungda soidana muk chalamgani फिरेपा माना चिंबालदगी थादोरकपा वहाई ओइरी तामनागी मफमदसु हु तैबा तेंजे नोकमी मरक्ता हुदुना हक्सांगदा चंखिदुना ओतपा नैबा हौरक्लिबनी चिंबालना माइथोंगना उतखिदबना फिरेपा माना खंगबिदबनी नत्तबरा फिरेपा महकसु साथीबा हुनी हाइना मराल सिरक्लिबा महकतसु हुनी कनागी मरालनो अमसो कनाना लालिबा कनाना चुमलिबा अमनसो होदोकपा ngamlamde अमनसो माना उरिबा खुदिंगमक अचुंबनी खंदुना लैरी अमना अमदा लाना लौनबा थबक अमनी हाइबसो यारोय अमना मयिक सेंहंदबनी तामनाना उरिबसिसो उफम थोई मिटना उद्रबसो नाकोंगना साखी ओइकिबा वारी अमदा थाजरोइदबा कना लैरोय अदुसो फिरेपा मागी मचिलमकना मसाना मसागी मराल याखिबनी फिरेपा माना सुक्लान लांद्रगना करिगी माना मसागी मराल याजरिबा चैरक्तुदा तामनागी फोनदुसु खिंगलई अखाबा अथुंबा नुंगसिबलक्ता खंबनबदुना मरम ओइरगा चिंगनादुना लैरिबा फिरेपा मासो सेव तौरिबा नंबरदो कनागिनो उनबा येंगनबा होनै नुपीदुगी उहन खंगनिंगदबा मतौदा अमुक्कसु हेना कन्ना ओइरिबा लांगतकनै तामना याम थुना कॉलदो पाइरगा बाल्कनी लैरिबा दोमदा वारी साखी फिरेपसो मना खरा नक्सिलगा तानबा होनै तारई तामनाना खुम्बा पाखुमसिंग खक्तमक होय आई हौजिमक लागे कॉल थमनरे तहा मफी मरोल खरा हनबा अमत्तसु होंगबा तौदे गारीगी सोदो ताप पाइखली फिरेपसो रूमसिदा सुक्लै लेतबा मिसक अमगुम उरंबा तौदा थोखिबदुदी खोइसाउनबा हेलै सोंगलक्तोबा पिसुम मुसन मुबादा सुखिदुना तामनागी पामबमदुदा मखुत येतुना ताप फारई सत मंगोलमदो अनसलई तामनासु इखंग खंगबा फाउक नंद्रिङिदा फिरेपा असुकी मति खंजल वांखलई नंग लोतुना थमीबा अरोपा मयामसे कइनो ओनसनबगी मतम नत्रे थबक अदु यामना थुरे फिरेपना सावबदो थेमबगी मतम सेंदोकपगी तांजा मंगोंदा लेते असंबा पाखुमा पिरमदुना चटनबो होनै वारी कोना सासिता मुजो खैराम कोइ साउनदुना ओमखत्तुना लैरिबा हक्सांग अदुगी चपचाबा पाखुम नते हेना ओमखतलिबा मैरक्तुदा चक थिलकपा वहाइनी असावबदो असुकी मति मसाना फाथजनबो होनै अदुबो मिकुपसिमदि ngamखिद्रे खजक्ता फावबा फाथबा असुक नुंसिना मागी पेनबता होनजरिबा मागीदमक कैसु खनबिदबा तराई तराई लोबिबा मतौदुदे हेना खोइसाउनबा हेलक्लिबनी नंगना थमिबा अरोतपा मयामसे कइनो तामना मासु थोखिबना माना ngang वा तारक्तबदुदा सावरक्ले यामै ngamद्रबो हुनुजंग चटपा यारोय मतम असुकी मति कौरबना मतम लेट्रे हेना किरकपना चनिंग ताद्रे मिहोलदुसो फिरेपगी मखुत्तो फटकन थोकलमगा चटनबो होनरकपदुददि फिरेपा मादि मागी वा खसक थपौ ताद्रे हाइबगी हेना वारौरकले मखुत फादुना चटखिनु खन्ना यालुबसु ngamदा चलनखिबसु खंबल कईगुंबा लम्हेलगा चटखिबु थोअबदि युमसिदा नंग अमुक हना चंगपा यारोय थागलंबा खोंथांग चपलेपी
ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯨꯃꯗꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯐꯪꯉꯛꯀꯅꯤ ꯅꯤꯡꯂꯨꯗꯦ꯫ ꯅꯨꯄꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ, ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯋꯥꯍꯩꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯝꯅꯥꯅ ꯋꯥꯔꯧꯔꯛꯂꯦ꯫ ꯇꯨꯡ ꯋꯥꯏꯔꯞꯅ ꯂꯦꯞꯍꯧꯕ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯆꯩꯅꯤꯡ ꯉꯥꯡꯅꯤꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯑꯃꯨꯛꯇ ꯈꯛ ꯌꯦꯡꯂꯝꯂꯒ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯁꯣꯗꯨꯐꯥꯎ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠꯇꯨꯗ ꯀꯤꯠ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯣꯏꯅꯗꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯇꯥꯛꯂꯝꯕꯅꯤ꯫ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯕꯅꯤꯅ ꯆꯪꯉꯛꯂꯔꯣꯏ, ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯆꯠꯇꯕꯗꯤ ꯉꯝꯂꯔꯣই, ꯅꯪꯒꯤ ꯋꯥꯍꯩ ꯏꯟꯕꯕꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯃꯔꯨꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯦꯛ ꯁꯦꯡꯍꯜꯂꯝꯂꯦ꯫ ꯐꯤꯔꯦꯞꯄ ꯉꯥꯏꯍꯥꯛꯀꯤ ꯈꯝꯕꯟꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯋꯥꯈꯜꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯈꯥꯡꯅ ꯇꯥꯝꯅꯥꯕꯨ ꯋꯥꯔꯧꯍꯟꯅꯕ ꯆꯩꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯇꯥꯝꯅꯥꯅ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈꯤꯕ ꯋꯥꯈꯜꯗꯨꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯣ꯫ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯈꯨꯠ ꯅꯥꯝ ꯑꯃꯗ ꯃꯌꯥꯗ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯆꯤꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯇꯥꯝꯅꯥꯕꯨ ꯈꯥꯝꯅꯕ ꯇꯥꯟꯅꯔꯛꯏ꯫ ꯑꯃꯅ ꯃꯣꯂꯤ ꯃꯣꯂꯤ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕ, ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯔꯦꯞꯄ ꯎꯕꯗ ꯇꯤꯂꯣꯅ ꯉꯥꯡꯉꯛꯏ꯫ ꯍꯩꯃꯥ, ꯀꯗꯥꯏꯗꯅꯣ ꯅꯪꯅ? ꯇꯥꯝꯅꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯄꯨꯈꯣ ꯌꯥꯗꯦ, ꯊꯕꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃ, ꯒꯦꯠ ꯌꯧꯈ꯭ꯔꯕꯣ? ꯈꯔ ꯂꯛꯅꯔꯨꯕꯒꯤ ꯁꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯕ ꯇꯨꯡ ꯇꯥꯝꯅꯥꯅ ꯄꯤꯔꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣꯗꯨꯗ ꯀꯤꯠ ꯅꯝꯗꯨꯅ ꯒꯥꯔꯤꯒꯤ ꯂꯣꯛ ꯍꯥꯡꯈ꯭ꯔꯒ ꯀꯥꯈꯠꯈꯤꯗꯨꯅ ꯊꯧꯗꯣꯛꯈꯤ꯫ ꯇꯤꯂꯣꯗꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯄꯤꯅꯕ ꯂꯩꯕꯅꯤꯅ ꯏꯃꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯉꯛꯇꯨꯅ ꯁꯅꯥꯌꯥꯏꯗ ꯀꯣꯜ ꯇꯧꯏ꯫ ꯃꯦꯗꯥꯝ, ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒꯁꯤ ꯈꯔ ꯁꯥꯎꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯣ ꯁꯥꯎꯔꯒ ꯆꯠꯈꯤ꯫ ꯐꯤꯔꯦꯞꯄꯅ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯇꯥꯟꯅꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯍꯜꯂꯛꯏ ꯍꯜꯂꯛꯇꯦ ꯌꯦꯡꯉꯨ꯫ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯗꯤꯅꯦ, ꯀꯩꯅꯣꯝꯃ ꯍꯪꯕ ꯁꯥꯔꯒ ꯐꯤꯔꯦꯞꯄ ꯀꯥꯏꯗ ꯂꯩ ꯍꯪꯗꯣꯛꯎ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ ꯇꯥꯝꯅꯥꯗꯣ ꯃꯅꯨꯡꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯌꯧꯔꯛꯂꯦ꯫ ꯇꯥꯝꯅꯥꯅꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯐꯤꯔꯦꯞꯄ ꯏꯟꯅꯔꯛꯏ ꯈꯪꯖꯗꯦ꯫ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯔꯁ ꯑꯃ ꯇꯧꯗꯨꯅ ꯇꯥꯝꯅꯥꯅ ꯋꯥꯔꯗ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯎꯔꯦ꯫ ꯃꯥꯅ ꯃꯁꯛ ꯈꯪꯗꯕ ꯑꯍꯜ ꯑꯃꯁꯨ ꯎꯔꯤ꯫ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯤꯕ, ꯀꯔꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯜ ꯅꯨꯄꯥꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅ ꯁꯨꯛꯈꯪ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛꯅꯣ ꯈꯜꯂꯨꯕꯗ ꯕꯨꯙꯤ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯏ꯫ ꯑꯔꯣꯟꯕ ꯌꯥꯝꯕ ꯇꯥꯝꯅꯥꯒꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯈꯜꯂꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯔꯣꯠꯄꯅ ꯃꯄꯩ ꯃꯄꯩ ꯅꯥꯟꯁꯤꯟꯈ꯭ꯔꯕꯗꯤ ꯆꯤꯡꯊꯣꯛꯄ ꯋꯥꯔꯅꯤ꯫ ꯃꯌꯦꯛ ꯁꯦꯡꯕꯗ ꯈꯜꯂꯗꯨꯅ ꯐꯤꯔꯦꯞꯄ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯋꯥꯈꯜ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯥꯝꯅꯥꯅ ꯋꯥꯔꯗꯇꯨꯗꯒꯤ ꯊꯣꯔꯛꯄꯒ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯅꯧꯕꯒꯤ ꯃꯇꯧ ꯐꯤꯔꯦꯞꯄꯅ ꯂꯥꯎꯅ ꯎꯔꯤ꯫ ꯁꯣꯟꯊꯕ ꯃꯥꯟꯕꯤ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯑꯍꯜ ꯑꯗꯨꯅ ꯁꯝꯂꯒ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈꯤꯕ ꯃꯤꯀꯨꯞꯇꯣ ꯐꯤꯔꯦꯞꯄ ꯃꯁꯥꯗ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯏ꯫ ꯋꯥꯔꯣꯠꯄꯤ, ꯑꯔꯣꯠꯄꯅ ꯄꯤꯛ ꯊꯟꯕꯤ, ꯑꯗꯨꯒ ꯑꯍꯜꯗꯨꯒ ꯑꯔꯣꯟꯕ ꯃꯔꯤ ꯀꯔꯤꯕꯨ ꯂꯩꯅꯔꯤꯕ? ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃꯒꯤꯗꯃꯛ ꯑꯍꯜ ꯑꯁꯤꯕꯨ ꯇꯥꯝꯅꯥꯅ ꯁꯤꯖꯤꯟꯅꯕꯤꯔꯕ꯭ꯔꯥ? ꯃꯤꯀꯨꯞꯇꯨꯗ ꯈꯟꯅꯤꯡꯗ꯭ꯔꯕ ꯍꯪꯒꯣꯏꯕ ꯋꯥꯈꯜꯅ ꯃꯀꯣꯛꯇ ꯄꯥꯝꯗ ꯆꯨꯁꯤꯜꯂꯛꯏ꯫ ꯃꯤꯉꯝꯕꯤ ꯃꯥꯒꯤ ꯐꯖꯕꯤ ꯍꯨꯁꯤꯅ ꯀꯩꯒꯤ ꯃꯄꯥꯒꯨꯝꯂꯕ ꯑꯍꯜꯁꯤꯒ ꯑꯃꯨꯛ ꯅꯛꯅꯔꯝꯂꯤꯕ? ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯕ ꯉꯝꯂꯤꯕꯁꯤꯅꯗꯤ ꯌꯥꯝꯅ ꯅꯛꯄ ꯃꯔꯤ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯔꯤ ꯑꯗꯨꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯟꯕꯗ ꯍꯪꯒꯣꯏꯕ ꯃꯔꯤ ꯑꯃ꯫ ꯄꯤꯁꯨꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯁꯤꯟꯅꯔꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕꯗꯣ ꯃꯍꯦꯎ ꯂꯥꯡꯄꯣꯛꯅ ꯃꯌꯥꯏꯔꯕ ꯑꯃꯒꯨꯝ꯫ ꯈꯣꯡꯂꯩ ꯊꯨꯅ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯂꯤꯟꯊꯣꯏꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯀꯦꯕꯤꯟꯗꯒꯤ ꯊꯣꯔꯛꯂꯒ ꯔꯨꯝꯗꯨꯗ ꯆꯪꯈꯤꯕ ꯐꯤꯔꯦꯞꯄꯗꯣ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯤ, ꯄꯤꯁꯨꯝ ꯈꯪꯂꯥꯞ ꯂꯥꯞꯊꯣꯛꯅꯩ꯫ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯒ ꯏꯄꯥꯏ ꯊꯕꯥꯏꯕ ꯈꯨꯗꯤꯡꯃꯛ ꯐꯥꯊꯖꯩ꯫ ꯆꯥꯛꯂꯝꯕ ꯃꯩꯔꯤ ꯂꯤꯟꯊꯣꯏ ꯎꯔꯛꯄꯗ ꯍꯟꯊꯔꯛꯂꯦ꯫ ꯇꯅꯤꯛꯅ ꯍꯨꯜꯂꯝꯕ ꯃꯤꯍꯨꯜꯗꯨꯁꯨ ꯃꯈꯣꯡ ꯇꯞꯊꯔꯛꯂꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯔꯨꯝꯗꯒꯤ ꯊꯪꯖꯤꯜꯂꯒ ꯂꯦꯞꯄꯗ ꯃꯅꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯗꯣ ꯐꯤꯔꯦꯞꯄ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯔꯛꯂꯦ, ꯎꯔꯛꯂꯦ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ꯫ ꯂꯤꯟꯊꯣꯏꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯇꯣꯟꯇ ꯄꯪꯁꯣꯟꯗ ꯁꯨꯝ ꯁꯣꯟꯊꯔꯒ ꯂꯩꯕ ꯌꯥꯔꯗ꯭ꯔꯥ? ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯗꯅ꯫ ꯈꯨꯗꯛꯁꯤꯗ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯑꯩ ꯂꯩꯔꯝꯗꯕꯒꯤꯅꯦ, ꯅꯪꯒ ꯆꯥꯟꯅꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯤ꯫
ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯞꯇ ꯑꯣꯏꯔꯗꯤꯅꯦ ꯑꯇꯣꯞꯄ ꯃꯤꯗꯒꯤ ꯍꯪꯅꯔꯝꯕ ꯌꯥꯕꯅꯤ. ꯃꯅꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯤꯡꯉꯝꯗꯒꯤ ꯃꯃꯤ ꯎꯠꯂꯗꯨꯅ ꯇꯥꯝꯅ ꯅꯪꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤ. ꯅꯪ ꯄꯥꯕꯨꯡꯕꯨꯁꯨ ꯋꯥꯔꯧꯔꯝꯒꯅꯤ. ꯑꯗꯨꯕꯨꯅꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯊꯣꯏꯁꯨ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯗꯦ. ꯃꯁꯤꯒꯤ ꯄꯥꯕꯨꯡꯅꯅꯦ ꯕꯤꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯣꯛꯇꯕꯅꯤ. ꯇꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯤ. ꯂꯦꯞꯄꯗꯨ ꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯊꯛ ꯊꯛ ꯅꯣꯝꯂꯤ. ꯃꯅꯤ ꯃꯉꯣꯟꯗꯁꯨ ꯋꯥꯔꯧꯕ ꯉꯝꯗꯦ. ꯋꯥ ꯑꯃ ꯂꯣꯠꯂꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ. ꯑꯗꯨꯕꯨ ꯃꯤꯠꯀꯤ ꯄꯤꯗꯨꯃꯗꯤ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ. ꯇꯥꯝꯅꯥꯒꯤ ꯃꯇꯧꯗꯨꯁꯨ ꯃꯅꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯗꯅꯦ ꯋꯥꯔꯤꯁꯤ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄꯤꯒꯅꯨ. ꯃꯍꯥꯛꯁꯦ ꯕꯤꯕꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯒꯅꯨ. ꯑꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯃꯔꯤ ꯊꯗꯠꯄ ꯄꯥꯝꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯁꯦ ꯑꯄꯣꯛꯄ ꯃꯄꯥ ꯅꯠꯇꯦ ꯈꯟꯈꯤꯕꯗ ꯑꯩ ꯉꯝꯃꯣꯏꯅꯦ ꯏꯕꯦꯝꯃ. ꯁꯤ ꯍꯥꯏꯅ ꯃꯅꯤ ꯃꯆꯥ ꯀꯥꯏꯅꯅꯤꯡꯗꯕ ꯃꯤꯄꯥꯏꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ. ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯦ ꯁꯛ ꯈꯪꯅꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯁꯦ ꯅꯣꯡꯗꯝꯕꯅ ꯊꯣꯛꯍꯜꯂꯝꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯤꯜꯁꯤꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏ. ꯏꯄꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯂꯤꯟꯊꯣꯏꯅꯁꯨ ꯊꯦꯝꯖꯤꯜꯂꯛꯏ. ꯇꯥꯝꯅ, ꯅꯪꯁꯨ ꯈꯜꯂꯨꯅꯤ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯅꯥꯎ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯑꯐꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯂꯩꯈꯤꯗꯕ ꯋꯥꯔꯤꯗꯣ ꯂꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯃꯁꯨ ꯄꯤꯔꯥꯡ ꯀꯪꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯆꯤꯟ ꯅꯅꯥꯎ ꯑꯗꯨꯝ ꯅꯛꯅ ꯂꯣꯏꯅꯧ. ꯁꯨꯞꯅꯇꯪꯒꯤꯅꯦ ꯋꯥꯐꯝꯁꯦ ꯈꯛ ꯂꯣꯠꯈꯤꯕꯗꯨꯅ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯍꯜ ꯑꯅꯤꯗꯨꯅ ꯊꯦꯝꯕꯗ ꯆꯠꯇ ꯄꯦꯟꯗꯅ ꯂꯩꯔꯤꯕ ꯇꯥꯝꯅ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ. ꯉꯁꯥꯏ ꯐꯤꯔꯦꯞꯄꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯒ ꯑꯣꯏꯔꯝꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯤꯕꯝꯁꯤꯒ ꯉꯁꯤꯒꯤ ꯑꯉꯛꯄ ꯑꯔꯣꯠꯄꯁꯤꯒ ꯃꯁꯥꯗꯨ ꯇꯩꯅꯐꯝ ꯈꯪꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒ ꯆꯅꯤꯡ ꯇꯥꯕꯁꯨ ꯉꯝꯗꯦ. ꯅꯣꯡꯗꯝ ꯃꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ. ꯃꯃꯥꯗ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯊꯝꯖꯩ. ꯏꯃꯥ, ꯏ ꯄꯤꯔꯨꯔꯕ ꯃꯆꯦ ꯑꯩꯁꯦ, ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯩꯁꯦ ꯃꯥꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯕ. ꯑꯗꯨꯒ ꯑꯩꯅꯁꯨ ꯐꯣꯡꯅ ꯃꯉꯣꯟꯗ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯦꯅꯤ ꯇꯥꯛꯊꯣꯛꯄ ꯉꯝꯗꯕ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯣꯏꯔꯥ? ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯦꯟꯅ ꯀꯣꯜꯂꯒ ꯀꯞꯅꯤꯡꯉꯦ. ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯑꯩꯅ ꯃꯥꯕꯨ ꯆꯦꯟꯅ ꯀꯣꯜꯂꯒ ꯀꯞꯂꯨꯔꯕꯗꯤ ꯃꯥꯅ ꯀꯩ ꯈꯟꯈꯤꯅꯤ? ꯕꯦꯝꯃ, ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯅꯤ. ꯍꯟꯖꯤꯟꯗꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯊꯥꯡꯅꯤ. ꯀꯨꯏꯅ ꯁꯥꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯪꯅ ꯃꯥꯕꯨ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯣꯏꯅꯕ, ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ. ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯦ. ꯏꯅꯥꯎꯄꯤꯅꯁꯨ ꯑꯩ ꯑꯃ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕꯤꯗꯕ. ꯑꯩꯃꯨꯛ ꯆꯥꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯁꯨꯝꯕ ꯄꯨꯟꯁꯤꯗꯤ ꯑꯩ ꯍꯤꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯩ. ꯇꯤꯡꯊꯣꯛꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯇꯥꯕꯤꯗꯨꯅ ꯁꯪꯗꯥꯏꯕꯤꯔꯔꯣꯏꯗꯕ ꯑꯋꯥꯕꯅꯤ. ꯄꯦꯟꯗꯦ ꯍꯥꯏꯕ ꯈꯛꯅ ꯀꯞꯆꯕꯅꯤ. ꯄꯦꯟꯗꯕꯁꯤ ꯎꯕ ꯈꯔꯁꯤꯅꯁꯨ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ. ꯇꯥꯝꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯅꯤ ꯃꯥꯁꯨ ꯄꯥꯝꯗ ꯄꯨꯛꯆꯦꯜ ꯐꯥꯗꯣꯔꯛꯂꯦ. ꯑꯩꯅ ꯅꯈꯣꯏ ꯅꯆꯤꯜ ꯏꯅꯥꯎꯕꯨꯅꯦ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯏꯕꯦꯝꯃ. ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗ꯭ꯔꯕ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯔꯒ ꯍꯤꯡꯖꯔꯤꯕ ꯏꯆꯥꯁꯤꯗ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯁꯤꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯔꯨꯕꯗ ꯃꯥꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯏꯄꯥꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯑꯊꯤꯡꯕ ꯊꯝꯕꯅꯤ. ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯑꯃ ꯈꯥꯕꯁꯨ ꯑꯩꯅ ꯄꯥꯞ ꯄꯨꯒꯅꯤꯗꯣ. ꯐꯔꯦ, ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯪꯍꯜꯂꯒꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯣ. ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯄꯨꯝꯕꯅꯦ ꯃꯉꯣꯟꯗ ꯂꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯅꯤꯕꯨ ꯇꯥꯝꯅꯥꯅ ꯈꯥꯝꯖꯔꯛꯏ. ꯄꯥꯕꯨꯡ! ꯃꯅꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯨꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤꯅ. ꯇꯥꯝꯅꯥ ꯃꯥꯁꯨ ꯃꯩꯆꯥꯛ ꯂꯣꯠꯁꯤꯟ ꯕꯤꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯆꯕ ꯃꯅꯤꯒꯤ ꯊꯃꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯍꯟꯗꯨꯅ ꯊꯨꯒꯥꯏꯕ ꯄꯥꯝꯗ꯭ꯔꯦ.
ꯀꯔꯤꯒꯨꯝꯕꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯜꯂꯕꯁꯨ ꯂꯨꯝꯕꯗꯤ ꯃꯅꯤꯅ ꯍꯦꯟꯈ꯭ꯔꯒꯅꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯁꯛ ꯈꯪꯕꯤꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯋꯥꯅ ꯈꯥꯡꯂꯛꯄ ꯃꯌꯥꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯆꯩꯅꯥ ꯃꯅꯥꯎꯗꯨꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯝꯍꯥꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯍꯜꯂꯕꯗꯤ ꯃꯅꯤꯒꯤ ꯃꯐꯝꯗ ꯃꯁꯥ ꯈꯛꯀꯤ ꯈꯟꯕ ꯇꯥꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯍꯧꯈꯤꯕ ꯋꯥꯔꯤꯁꯦ ꯕꯤꯕꯤꯗ ꯂꯤꯔꯒꯨꯝꯁꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯃꯄꯣꯛ ꯂꯣꯏꯅ ꯊꯤꯔꯒꯁꯨ ꯄꯣꯛꯂꯛꯏ꯫ ꯑꯩꯅ ꯏꯃꯥꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯀꯥꯏꯅꯔꯒ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯍꯤꯡꯂꯤ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯕꯤꯕꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯂꯩꯔꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯕꯁꯦ ꯁꯤꯅ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯍꯧꯈꯤꯕ ꯍꯜꯂꯛꯂꯔꯣꯏꯗꯕ ꯋꯥꯔꯤꯕꯨ ꯀꯣꯊꯣꯛꯂꯒ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯈꯤꯅꯤ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡꯁꯨ ꯄꯤꯛ ꯁꯣꯟꯈ꯭ꯔꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯆꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯀꯞꯆꯩ꯫ ꯃꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯍꯧꯖꯤꯛꯇꯗ ꯐꯤꯔꯦꯞꯄ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯑꯀꯨꯞꯄ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯃꯥꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯅꯣꯡꯃꯇ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯎꯈꯤꯗꯕꯅ ꯃꯥꯅ ꯎꯔꯤꯕꯁꯤꯅ ꯅꯣꯡꯗꯝꯕꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯃꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯀꯥꯏꯅꯗꯨꯅ ꯍꯤꯡꯂꯛꯄ ꯇꯥꯝꯅꯥꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯗ ꯕꯦꯕꯤꯕꯨꯁꯨ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯐꯦꯃꯤꯂꯤ ꯑꯃꯅ ꯃꯅꯥꯎꯅꯨꯄꯤ ꯕꯤꯕꯤ ꯑꯦꯗꯣꯞ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯆꯤꯡꯊꯣꯛꯂꯨꯒ ꯇꯥꯛꯅꯔꯨꯕꯗ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯃꯔꯤ ꯆꯤꯡꯊꯣꯛꯅꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃꯠꯇ ꯆꯤꯡꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯂꯩꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯅꯔꯕꯁꯨ ꯇꯣꯈꯥꯏꯅ ꯍꯤꯡꯉꯛꯂꯤꯕ ꯇꯥꯝꯅꯥꯅ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ, ꯃꯁꯥꯅ ꯌꯥꯖꯕꯁꯨ ꯉꯝꯗ, ꯊꯧꯅꯥꯁꯨ ꯐꯨꯗꯣꯛꯐꯝ ꯆꯥꯗ ꯆꯥꯛꯁꯅ ꯀꯞꯄ ꯃꯤꯀꯞꯇꯨꯃꯗꯤ ꯊꯃꯣꯏ ꯁꯣꯛꯂꯔꯦ꯫ ꯏꯃꯨꯡ ꯑꯃꯒꯤ ꯃꯄꯥ ꯃꯃꯥ ꯃꯆꯤꯜ ꯃꯅꯥꯎꯅ ꯃꯆꯣꯏ ꯃꯆꯣꯏ ꯂꯥꯞꯅ ꯀꯥꯏꯅꯈ꯭ꯔꯕ ꯇꯨꯡ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯊꯦꯡꯅꯖꯔꯛꯄ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯟꯕ ꯌꯥꯔꯝꯗ ꯂꯩꯔꯝꯕꯒꯤ ꯆꯩꯅꯥꯗꯨꯁꯨ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯊꯣꯛꯇꯦ ꯍꯥꯏꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯆꯦꯠꯄ ꯑꯔꯨꯝꯕ ꯃꯔꯤ ꯈꯪꯂꯕ ꯃꯍꯥꯛꯅ ꯎꯁꯤꯟꯕ ꯉꯝꯂꯤ꯫ ꯃꯤꯀꯨꯞꯇꯨꯗꯅꯤ ꯇꯥꯝꯅꯥꯅ ꯐꯠꯊꯣꯔꯛꯄ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯥꯗꯤ ꯑꯁꯨꯝꯅ ꯊꯣꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯇꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯀꯟꯅ ꯇꯥꯁꯤꯟꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯟꯕ ꯏꯟꯕ ꯇꯧꯗꯨꯅ ꯆꯩꯔꯛꯏ꯫ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯇꯥꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯃꯔꯝ, ꯍꯦꯟꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯅꯪꯒꯤ ꯄꯦꯟꯗꯕ ꯃꯆꯥ ꯈꯔ ꯈꯛꯀꯤꯗꯃꯛ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅ ꯆꯩꯔꯤꯕ ꯅꯪ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯎꯔꯕ꯭ꯔꯥ? ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯀꯩꯒꯤ ꯐꯤꯕꯝꯗ ꯂꯩ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥ ꯂꯩꯅ ꯑꯩꯒꯤ ꯆꯤꯝꯕꯥꯜꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪꯁꯨ ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯏꯜꯂꯛꯄ ꯆꯥꯛꯈꯣꯝꯗꯣ ꯑꯩ ꯆꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯤꯗꯤ ꯐꯪꯉꯤ, ꯑꯩꯗꯤ ꯐꯪꯗ꯭ꯔꯦ꯫ ꯏꯆꯦꯕꯨꯁꯨ ꯃꯁꯛ ꯎꯗꯅ ꯅꯣꯏꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯑꯩꯕꯨ ꯃꯆꯦꯅꯤ ꯇꯥꯛꯄꯁꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯔꯥꯎ ꯌꯥꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯆꯤꯝꯕꯥꯜꯗ ꯍꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯃꯣꯏꯁꯤꯅꯗꯤ ꯑꯆꯥꯛꯄ ꯋꯥꯃꯩꯒꯤ ꯃꯩꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯩꯁꯥ ꯈꯥꯡꯂꯤꯌꯦ꯫ ꯇꯨꯡꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯏꯄꯥꯏ ꯍꯧꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯅ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯕꯗꯤ ꯑꯔꯣꯠꯄꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯈꯟꯕꯗ ꯃꯀ꯭ꯂꯥꯞ ꯅꯤꯛꯂꯔꯦ꯫ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯇꯥꯝꯅꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯎꯠꯊꯣꯔꯛꯂꯒꯗꯤ ꯍꯥꯏꯕꯒꯤ ꯇꯥꯝꯅꯥꯕꯨ ꯈꯥꯝꯅꯕ ꯂꯤꯟꯊꯣꯏ ꯆꯪꯁꯤꯜꯂꯛꯄꯗ ꯐꯤꯔꯦꯞꯄꯅ ꯈꯥꯝꯕꯤꯗꯅꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯃꯥꯕꯨ ꯈꯥꯝꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯏ, ꯅꯤꯡꯉꯝꯗꯕ ꯍꯦꯜꯂꯛꯏ꯫ ꯇꯥꯝꯅꯥꯗ ꯃꯥꯅ ꯋꯥꯔꯧꯔꯤꯕꯗꯨꯗꯤ ꯁꯨꯞꯅꯒꯤ ꯇꯥꯝꯅꯥꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕꯗꯨꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯊꯣꯛꯄꯒꯤ ꯑꯃꯈꯛꯅꯤ꯫ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯇꯥꯏꯅꯕ ꯑꯗꯣ ꯃꯍꯥꯛꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯑꯁꯥꯛꯄ ꯊꯧꯗꯣꯛ ꯑꯗꯣ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯛꯂꯕꯗꯤ ꯇꯥꯝꯅꯥꯒꯤ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯑꯗꯣ ꯁꯔꯨꯛ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇꯤ ꯅꯦꯝꯊꯈꯤꯅꯤ ꯍꯥꯏꯅ ꯃꯥꯅꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯂꯥꯛꯇꯅ ꯏꯟꯕ ꯂꯥꯛꯇꯅ ꯆꯤꯡꯕ ꯑꯀꯟꯕ ꯃꯤꯆꯩ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯌꯥꯅ ꯈꯥꯡꯂꯤ꯫ ꯁꯨꯃꯥꯏꯅ ꯍꯤꯡꯗꯧ ꯁꯔꯨꯛꯇꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫
मागा पोक्मिनरिबा मागी ममागुमलबी मचे एंगोंदगे माबु कदब ई पीख्रबसु अयाक्से सुमना तंगी ईमान रोबा पुक्चेल चाउबी मचे थोकपी अमखक ओइकिदोरिब्रा सिबु ऐना हराव हराव यापगमगद्रा सिबु ऐना हराव हराव यापगमगद्रा फिरे पकैसु खुमदे कपनिंग फाजिनबगे चिमालदुमदे खितंग चपसिने फिबम सिदा माना तामनादा लाले हायरसो सी अरानबसिदी मियुई अमतना ngakpiba ngamkhiroi hina dum asawbada gi heiba thokragani phirepa machin pandaba mi onkhre khutum china tasillaga tamnagi yeng heidaba saktamada nungshine yengle fana kuina pendabagi pirang nanta hankrabato phirepa magi thabaki phuritta kanna yaliba tamnagi makhutto tapna pairaklaga nungshine yengduna haire tamna nangna naning thungnaba ai sikrora fattaba ai sikrora nakhutmak na hatpa ngamoi isana sijakro hairabaso ai sikige ai pumnamak ngamgani ye nanggidamak ai khudingmak ngamgani ye mani changsilai khanghanba yadaba wari khara phumjillaga thamkhraga kharasu hangdoragle hangdoktabasu yade ibungo aina su bibi se ichani khanduna yolakpani thaba sune aigi nupi oina lausinkrabani thaba na hokiba matta ningsingdrabasu aina bibi da takpak pamdre aisu isaka ki khanba nakhoina tahallanu bibi se heart ki problem kitang sule aduga aigi chabo aigi chanatti haina ichilsina ichada wari liba ai ngamloi joisu changsilai ngasai dagi tamna na phiri pamonda cheiba ngang mama su tarure mayam sing aduna tension amamam da laina kibana bibi gi watagi thorakpa kanamtanu hodabani wa ngang na naksilaktuna lepi machabu themsinbi chummi bema mani ne hairi bawasi chummi sina khuding makki aphabo oiga doribani nangi su pabung ai leri sidi nama su leri karigi nangna pukni sontha ga doribano kedoro dagi pumna makau thoklasi loikrasan phirepa nakhoi na saunari ba phibam si yumgi miyoi singna khangkragane kaino madum khankini aduna ne nakhoi ni wa makha tanagano amana ama ignore tongnaraga nakhoi dagi loina mak chingna hanba tawgano mafam se atopa kana gi machil yaukiba yaroi phirepa tapna hoi pabu chalo napaga egane angang manakta ngaktang sangauki nama uninga sonaram bibi gi manakta lehobani tamna makhut anina mapido singna taithokraga tapli mahai amatta hairamda chatki phirepaso halla homduda chaluki gi hairamlaga tamna gi matung inarakle ward manungduda thaba machanupina tumlibato uraga masa sumi paija machagi makhut paiduna phamlaga sanglibado tamna na ward tugi thongzillagi yengli sagatliba masado amu phi akangba amana nanthokpi adai amu makhut masa tap paibi mama amana macha amagi chapchana wasaba muongdo kalaktuna yengsapani changsiluba tawramda chatlage pho hairamdana mamai leiduna thorakle hospital dagi hek thorakpanga phirepana tamnagi makhut thak samlaga mana gari khami ba domda chinglaktuna purakle thong hangduna kakhatna bohone tamna na makhongdo phuklu yadre gari makhongduda leptuna haurakle magi ningaido ayumduda changoi nachinduda mukhana changakpa yaroi haikrabani phirepatamna aina khangdabadagi haikibani tamna khumde phirepa amukso tamna nang puduna ayumduda itomda kamai handoino kakhala yum yomaga apen na wari makhata se tamna adu sukhumde machi lengde maching masoni atoki matik thiba zani jat oiroi khanglaba phirepana thak hekta pamkhatkiduna tamna bu gari da hakali seat belt to china phabiramlaga masu kakhalagle tamna na ningsing mapi thingba ngamdabagi maram hen sintharakpagi maram atai nate mabu popi mamana oinamna inba chak sakhomdo ma chaningli haksang kitang nungairaktabada piklingi dagi haunaso
ꯌꯣꯛꯁꯕꯤꯒꯤ ꯇꯝꯄꯥꯛꯇ ꯄꯣꯊꯥꯕꯕꯨꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯇꯥꯗꯨꯅ ꯇꯨꯝꯅꯤꯡꯉꯤ꯫ ꯌꯣꯛꯁꯕꯤꯒ ꯄꯣꯛꯆꯕꯤꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯌꯥꯝꯅꯁꯨ ꯂꯩꯈꯤ꯫ ꯂꯤꯟꯊꯣꯏ ꯐꯔꯕꯁꯨ ꯇꯥꯝꯅꯥꯁꯦ ꯃꯊꯧ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯛꯏ꯫ ꯄꯣꯛꯆꯕꯤ ꯃꯃꯥꯒ ꯑꯅꯤꯁꯤꯒꯤ ꯃꯤꯅꯨꯡꯁꯤꯗ ꯆꯥꯎꯅ ꯈꯦꯟꯅꯕ ꯂꯩꯈꯤ꯫ ꯄꯥꯝꯃꯤ ꯇꯥꯝꯅꯥꯅ ꯃꯃꯥ ꯑꯃꯗꯒꯤ ꯐꯪꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯣ꯫ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯖꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯕꯗ ꯃꯥꯁꯨ ꯃꯆꯥꯅꯤ, ꯃꯥꯒꯤꯁꯨ ꯃꯤꯅꯨꯡꯁꯤ ꯁꯔꯨꯛ ꯊꯨꯡꯉꯨ ꯍꯥꯏꯗꯨꯅ ꯕꯤꯈ꯭ꯌꯥꯅꯤ ꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯅꯤꯔꯨꯅꯤ? ꯁꯣꯝꯗ ꯁꯅꯥꯌꯥꯏ ꯇꯤꯂꯣꯗ ꯐꯣꯟ ꯇꯧꯔꯒ ꯐꯤꯔꯦꯞꯄ ꯍꯜꯂꯛꯄ꯭ꯔꯥ ꯍꯪꯕꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯂꯨꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯃꯥꯅ ꯄꯥꯝꯗꯦ ꯈꯜꯂꯛꯏ, ꯁꯥꯎꯅꯤꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯁ꯭ꯀꯨꯜꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯣꯜ ꯂꯥꯛꯁꯤꯟꯕꯗ ꯑꯗꯨ ꯍꯥꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯦꯗꯥꯝꯕꯨ ꯌꯥꯝ ꯆꯤꯟꯕ꯭ꯔꯥ? ꯉꯥꯛ ꯂꯩꯔꯒ ꯇꯧꯖꯔꯛꯎꯔꯥ? ꯃꯦꯗꯥꯝꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯅꯤꯡꯕ꯫ ꯀꯩ ꯂꯩꯔꯦ ꯃꯤꯉꯝꯕ? ꯃꯦꯗꯥꯝ, ꯅꯦꯛꯁ ꯁꯦꯁꯟꯒꯤ ꯂꯤꯁꯁꯦ ꯂꯤꯃꯤꯠꯇꯤ ꯌꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯁꯥꯇ꯭ꯔ ꯈꯔꯒꯤ ꯁꯤꯠ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯤꯠ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯍꯟꯗ ꯌꯥꯗꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ꯫ ꯂꯨꯄꯥ 5,500,000 ꯄꯤꯒꯦꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯣꯗꯅ꯫ ꯃꯥꯒꯤ 5,500,000ꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯉꯥꯡꯗ ꯁ꯭ꯀꯨꯜꯅ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯣꯏꯍꯟꯈꯤꯅꯕ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯃꯤꯉꯝꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯃꯦꯗꯥꯝ, ꯃꯦꯗꯥꯝꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯦꯗꯥꯝ, ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯑꯃꯨꯛ ꯇꯝꯃꯨꯔꯒꯦ, ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯊꯝꯅꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯩꯅꯅꯕ ꯈꯔ ꯃꯃꯨꯠ ꯇꯥꯅꯔꯛꯂꯕ ꯍꯧꯔꯛꯂꯕꯗ ꯇꯥꯝꯅꯥꯒꯤ ꯑꯔꯣꯠꯄ ꯈꯔ ꯐꯣꯛꯄ ꯉꯝꯂꯛꯄꯗ ꯁꯅꯥꯌꯥꯏ ꯃꯥꯒꯤꯅ ꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯛꯂꯤ꯫ ꯑꯔꯣꯠꯄ ꯐꯧꯅꯔꯛꯂꯕꯗꯤ ꯁꯅꯥꯌꯥꯏ ꯁꯣꯛꯀꯅꯤ, ꯃꯗꯨ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯊꯥ 2 ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ 12 ꯀꯥꯕ ꯑꯉꯥꯡꯁꯤꯡꯗꯨ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯗꯨꯅ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯅꯔꯦ꯫ ꯃꯍꯩ ꯆꯥꯛ ꯆꯥꯅꯕ, ꯍꯔꯥꯎꯅꯕ ꯏꯔꯥꯡ ꯂꯥꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯝꯁꯤꯒꯦ, ꯀꯩꯗꯧꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯊꯥꯃꯨꯛ ꯁꯥꯟꯅꯕ ꯃꯇꯝ ꯑꯣꯏꯈꯤ꯫ 10 ꯀꯥꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯃꯈꯣꯏꯅ ꯇꯝꯒꯗꯕꯁꯤꯡꯗ ꯐꯣꯝ ꯂꯧꯕ ꯂꯥꯛꯅꯩ꯫ ꯇꯥꯝꯅꯥꯅ ꯊꯕꯛ ꯂꯥꯛꯄꯗ ꯃꯍꯩꯔꯣꯏ ꯒꯥꯔꯖꯤꯌꯥꯟ ꯐꯅꯌꯥꯝ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯍꯟꯅꯈꯤꯕ, ꯑꯗꯨꯒ ꯐꯣꯝ ꯊꯥꯐꯝꯗꯅ ꯐꯣꯝ ꯑꯃ 2,000 ꯊꯦꯠꯇꯣꯛꯇꯨꯅ ꯌꯣꯜꯂꯤꯕꯗꯣ ꯎꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯨꯗꯒꯤꯗꯤ ꯐꯣꯝ ꯃꯃꯜꯗꯨꯅꯗꯤ ꯑꯗꯨꯝ ꯍꯧꯕ ꯇꯥꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯁ꯭ꯇꯥꯐꯁꯤꯡꯒ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯌꯥꯎꯅ ꯈꯔ ꯎꯪꯈꯠꯅꯔꯝꯕꯁꯨ ꯊꯦꯡꯅꯔꯦ꯫ ꯆꯪꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯁꯨ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯐꯣꯝ ꯊꯥꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯇꯝꯒꯗꯧꯕ ꯁꯥꯇ꯭ꯔꯅ ꯍꯥꯟꯅ ꯈꯟꯈꯤꯕ ꯂꯣꯏꯈꯤꯕꯒꯤ ꯋꯥꯍꯧꯅꯤ꯫ ꯇꯥꯝꯅꯥ ꯋꯥꯔꯤꯗꯣ ꯂꯥꯝꯁꯤꯟꯕ ꯉꯝꯃꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯉꯛꯂꯒ ꯃꯤꯉꯝꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯐꯣꯝ ꯊꯥꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ, ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯁꯨ ꯇꯧꯗ꯭ꯔꯤ, ꯑꯗꯨꯒ ꯇꯝꯒꯗꯕ ꯃꯍꯩꯔꯣꯏ ꯂꯤꯁ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅ ꯁꯔ ꯃꯤꯉꯝꯕ? ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯦꯗꯥꯝꯅ ꯈꯪꯉꯔꯣꯏ꯫ ꯇꯥꯝꯅꯥ ꯄꯤꯡ ꯂꯥꯎꯈꯤ ꯃꯤꯉꯝꯕꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯄꯥꯎꯈꯨꯝꯗꯨꯗ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯪꯉꯣꯏꯗꯣꯏꯁꯦ? ꯃꯦꯗꯥꯝ ꯁꯅꯥꯌꯥꯏꯗꯤ ꯈꯪꯕꯅꯤ꯫ ꯁꯅꯥꯌꯥꯏ ꯀꯩ ꯑꯣꯏꯔꯤꯒꯦ? ꯑꯗꯨꯒ ꯑꯩꯁꯤꯅ ꯃꯐꯝꯁꯤꯗ ꯃꯌꯥꯝꯒꯤ ꯆꯥ ꯌꯦꯟꯅꯕ ꯂꯩꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯕꯣ ꯁꯔꯅ? ꯀꯗꯥꯏ ꯂꯤꯁꯇꯣ ꯄꯤꯔꯛꯑꯣ꯫ ꯃꯤꯉꯝꯕ ꯁꯦꯝꯗꯣꯛꯂꯕ ꯂꯤꯁꯇꯨ ꯇꯥꯝꯅꯥꯗ ꯄꯤꯅꯤꯡꯗ ꯄꯤꯔꯛꯄ ꯇꯥꯈꯤ꯫ ꯃꯈꯨꯠꯇ ꯑꯐꯥ ꯄꯨꯟ ꯅꯥꯏꯕꯒꯤ ꯁꯨꯛꯄꯤ ꯄꯤꯊꯣꯔꯛꯄ ꯉꯝꯈꯤꯗꯕꯗ ꯇꯥꯝꯅꯥꯅ ꯑꯃꯨꯛꯁꯨ ꯑꯩ ꯉꯥꯏꯔꯤꯌꯦ ꯁꯔ ꯃꯤꯉꯝꯕ, ꯈꯨꯠꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯤꯡꯊꯣꯛꯑꯒ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯔꯦꯁꯄꯦꯛ ꯀꯥꯏꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯤꯉꯝꯕ ꯇꯞꯅ ꯍꯥꯔꯗ ꯀꯣꯄꯤꯗ ꯄꯥꯏꯔꯤꯕ ꯂꯤꯁꯇꯣ ꯇꯥꯝꯅꯥꯗ ꯄꯤꯔꯛꯂꯦ꯫ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯝꯅ ꯊꯨꯅ ꯂꯤꯁꯇꯣ ꯊꯥꯡꯒꯠꯂꯒ ꯃꯆꯦꯠ ꯁꯒꯥꯏꯈꯤꯗꯨꯅ ꯁ꯭ꯇ꯭ꯔꯨ ꯇꯥꯁꯤꯜꯂꯒ ꯗꯁꯕꯤꯟꯗ ꯊꯣꯛ ꯂꯪꯁꯤꯟꯈꯤ꯫ ꯃꯦꯔꯤꯠ ꯂꯤꯁꯇ ꯂꯣꯏꯅ ꯈꯟꯒꯅꯤ, ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯕ ꯉꯝꯕꯁꯤꯡ ꯈꯛ ꯇꯝꯍꯟꯅꯤ, ꯉꯝꯗꯕ ꯃꯤ ꯑꯃꯠꯇ ꯍꯥꯞꯄꯣꯏ꯫ ꯃꯁꯥꯅ ꯍꯩꯖꯕ ꯃꯍꯩꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯍꯟꯗꯕ, ꯀꯔꯞꯇꯦꯗ ꯁ꯭ꯀꯨꯜ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯤꯉꯝꯕ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯏ꯫ ꯃꯥꯅ ꯀꯨꯁꯤꯗ ꯇꯧꯔꯒ ꯂꯥꯛꯄꯗꯣ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯃꯊꯛꯇ ꯉꯥꯡꯉꯛꯄ, ꯑꯉꯥꯡ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯉꯝ ꯇꯥꯅꯤꯡꯉꯛꯏ꯫
ꯁꯅꯥꯌꯥꯏꯅ ꯆꯥꯟꯕ ꯃꯤꯉꯝꯕꯅ ꯇꯥꯝꯅꯥꯕꯨ ꯎꯁꯤꯠꯇꯦ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯈꯛ ꯇꯧꯁꯤꯟꯅꯕꯅꯤ ꯀꯥꯏꯖꯗꯕ ꯁꯥꯗꯨꯅ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯩ ꯑꯣꯏꯗꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯉꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯃꯦꯗꯥꯝ ꯀꯧꯔꯤꯗꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯆꯥꯎꯔꯤꯈꯩ ꯃꯥꯁꯨ ꯆꯥꯎꯏ ꯃꯌꯥꯝ ꯄꯨꯂꯞꯇꯣ ꯄꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯊꯣꯡꯂꯣꯝꯗ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯪꯉꯛꯄ ꯐꯤꯔꯦꯞꯄꯗ ꯌꯦꯡꯊꯣꯔꯛꯏ